Welcome to Manipuri Horror Tube. Ahammaktada yingbiriba khudingna channel asibu subscribe tobiramu aduga matungdasu aki wari kya yingba phangbinabaidamagta bell icon busu nambiramu. Ngasigi wari asi 2018 da thokiba Tumbad hariba movie asigi maramdani. Movie asi platform pumbada yamna maming chatlaba movie amani. Movie asi yamna horror amadi fantasy oiba makhalgi movie ni. Movie asigi ratings ni IMDb da 8.3 out of 10 aduga Rotten Tomatoes da 85% fresh oiri. So ma'am thangthaba tawduna let's roll the intro. Tumbad haribasi khungang amagi mingni. Movie asigi horokpada malem imagi murti ama utli. Magi puknundagi lising gi layam pumba tholakhibani. Magi ahanba macha hairuragadi Hastar haiba lai asini. Hastar yam mihau chawba sel thumda hakna pamjaganba makhalgi lai ama oirami. Malem bu sembiba malem lemase sel thumgi ta natana chinjak mahi marongi su mapu oirami. Adubu mihau chawba Hastar lakpadagi mamagi lejaba sana lupa pumba mana loshinki. Aduga mahi marong singsu magi oige haina toropa kanda layam singna sauraktuna Hastar bu hatna naba torokki. Hastar bu mamana koihel lahani haiduna yamna nungsije aduna lai mayamdagi kanbiki. Adubu mangonda sap amakak tawki. Madudi malemda Hastar gi murti lehelloi amadi mabu ira thauniduna kanana su tawiroi natrabadi afaba oiroi haina mamana haiki. Adubu Tumbad hariba khungang sida leramba khunjasingna Hastar gi puja tawba hawanarakki. Maramdi Hastarna malem lemagi sana lupa pumba losingkrabanina mabu pelhanba ngamlabadi makhoidasu kharata oirabasu lanthum phangani. Adubu Hastar di laina lamde Hastar hingchaba oirami. Irat pa horoppa numittagi Tumbadta nong leptana churakhi. Ing lising amaga champanga taratareta achauba yumjaw amagi mamangda nupi ama phingang setlaga laklammi. Jamidar amasu utli. Jamidar du chahi yam hena ahal oijarabasu magi aram khorambadi hanba leramde. Nupi asina magi khorangba kokhanaba pambay ama oirami. Asomna kanda Hastar gi murti ama uba phangi makutta sanagi koina amasu pairammi. Maduda nupi duna hanglaki. Thasi sigi matungda aingonda sanagi coin ama pigani haibado piraroidra. Maduda jamidar duna sanagi coin haha ilai na phangba yaba natteko tanba tai. Maduda nupi duna phare ai chatlage natraba hanubido hogalak tare. Jamidarna hanubido punsi chupagi oina tumankro haina hairaki. Sigi tunda nupi dugi machanipa ani khak lei haina ubo phangi. Amagi mingna Binayak amagina Sadasiv. Maduda Sadasiv na hairaki. Imadi hauji phawba halakdridana hanubido chak pijabagi matam hengchiba tare. Imado kaida chatlamani tachaw haina hanglaki. Maduda Binayak na imadi jamidar oida chakani haina hairamani haina hairaki. Sigi tungda Binayak na thongdugi talado hangdoklaga imungda changki aduga chak thonggatki. Chak loiraga hanubiduda chak pijanaba changki. Matangduda mama chilaki machanipa ahaldubu phuraga hairaki. Kyara khaini sonda changanu haina. Aduga mana amuk chak thonggatlaga hanubidubu pijaba changki. Machanipa ahalduna matang amada hangki. Ima Jamidarna sanagi coindu piraklabo. Maduda mamana pirakte. Maduda kari hauji phawba piraktaba karam kan pini aige maksi khakra piraktoiro. Hairokpada mamana angangdugi khajaida tharaki. Aduga napabungi maramda adumaina ngangphum thokpra haina hanglaki. Matang asida aikoina angang ani se ngasaigi Jamidar dugi macha ngaktani haiba khangma ngammi. Ngaihak leiraga hanubi aduna yam anikpa khojel hairaki. Maduda nupiduna tummo natraba Hastar laklani. Maduda hanubidu tuminna tumthaki. Mathangi ayukta Jamidar du sire haina utli. Magi mathau mangam loiramlaga nupidu mayumda halaki. Aduga machanipa anida phi yomsillo ayuk yaubaga punada chatlagani Tumbadta leiraroi haina hairaki. Maduda macha ahalduna hanglaki. Hanubidi kamai tawni. Maduda mamana sigera sijahorani. Maduda macha ahalduna madi akhoi ibelni ipabung na sira matunda mabu ngak sen bagi daitadi akhoi na pubam thok turoi ma
ꯃꯇꯥꯡꯁꯤꯗ ꯍꯅꯨꯕꯤꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯃꯤ꯫ ꯍꯅꯨꯕꯤꯁꯤ ꯁꯤꯈꯤꯕ ꯖꯃꯤꯟꯗꯥꯔꯗꯨꯒꯤ ꯃꯃꯥ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯖꯃꯤꯟꯗꯥꯔꯗꯨꯅ ꯑꯗꯨꯛ ꯑꯍꯜ ꯑꯣꯏꯔꯒ ꯃꯥꯒꯤ ꯃꯃꯥꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯂꯤꯕꯒꯤ ꯃꯔꯝꯗꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯪꯅꯤꯡꯉꯝꯒꯅꯤ꯫ ꯁꯤ ꯄꯨꯝꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕꯗ ꯈꯪꯂꯛꯀꯅꯤ꯫ ꯃꯃꯥꯅ ꯖꯃꯤꯟꯗꯥꯔ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯃꯃꯥꯁꯨ ꯑꯩꯈꯣꯏꯒ ꯃꯔꯤ ꯂꯩꯅꯗ꯭ꯔꯦ꯫ ꯕꯤꯅꯥꯌꯛ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗ ꯁꯣꯗꯥꯁꯤꯞꯅ ꯍꯪꯂꯛꯈꯤ, ꯇꯥꯆꯧ, ꯇ꯭ꯔꯦꯖꯔꯒꯤ ꯃꯔꯝꯗ ꯍꯪꯕꯁꯦ ꯄꯥꯞꯂꯣ? ꯃꯇꯥꯡꯗꯨꯗ ꯁꯣꯗꯥꯁꯤꯞ ꯎꯊꯛꯇ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯎꯁꯥꯗꯨ ꯇꯦꯛꯇꯨꯅ ꯑꯁꯣꯝ ꯋꯥꯡꯗ ꯇꯥꯈꯤ꯫ ꯃꯗꯨꯗ ꯕꯤꯅꯥꯌꯛꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯆꯦꯜꯂꯒ ꯌꯦꯡꯂꯨꯕꯗ ꯁꯣꯗꯥꯁꯤꯞ ꯅꯨꯡꯗ ꯂꯋꯥꯏ ꯐꯨꯖꯤꯟꯗꯨꯅ ꯏꯅ ꯄꯨꯝꯇꯩ ꯇꯩꯔꯒ ꯂꯩꯔꯝꯃꯤ꯫ ꯕꯤꯅꯥꯌꯛ ꯃꯃꯥꯕꯨ ꯀꯧꯕ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯃꯃꯥꯅ ꯁꯣꯗꯥꯁꯤꯞꯕꯨ ꯁꯟ ꯒꯥꯔꯤ ꯑꯃꯗ ꯄꯨꯗꯨꯅ ꯗꯥꯛꯇꯔꯒꯤ ꯅꯥꯛꯇ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯃꯇꯝꯗꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯝꯂꯦ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯍꯅꯨꯕꯤꯗꯨꯒꯤ ꯆꯥꯛ ꯄꯤꯖꯕꯒꯤ ꯃꯇꯝ ꯌꯧꯔꯦ꯫ ꯃꯃꯥꯅ ꯆꯠꯂꯝꯗꯥꯏꯗ ꯍꯥꯏꯔꯝꯃꯤ, ꯍꯅꯨꯕꯤꯗꯨꯅ ꯊꯣꯛꯀꯦꯕꯨ ꯍꯥꯏꯔꯛꯂꯕ ꯇꯨꯃꯤꯟꯅ ꯇꯨꯝꯃꯨ ꯅꯠꯇ꯭ꯔꯕ ꯍꯁꯇꯔ ꯂꯥꯛꯂꯅꯤ ꯍꯥꯏꯅ ꯍꯥꯏꯌꯨ꯫ ꯃꯗꯨꯗ ꯕꯤꯅꯥꯌꯛꯅ ꯀꯅꯥꯅꯣ ꯍꯁꯇꯔ ꯍꯥꯏꯕꯨ ꯍꯥꯏꯅ ꯍꯪꯂꯛꯈꯤ꯫ ꯃꯗꯨꯗ ꯌꯥꯝ ꯍꯪꯒꯅꯨ, ꯇꯧ ꯍꯥꯏꯔꯤꯕ ꯊꯕꯛꯇꯨꯗ ꯇꯧ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯉꯥꯏꯊꯕ ꯇꯧꯗꯅ ꯆꯠꯈꯤ꯫ ꯕꯤꯅꯥꯌꯛ ꯍꯟꯖꯤꯜꯂꯛꯂꯒ ꯆꯥꯛ ꯊꯣꯡꯅꯅꯕ ꯇꯧꯈꯤ꯫ ꯃꯗꯨꯗ ꯌꯥꯝ ꯑꯀꯤꯕ ꯈꯣꯟꯖꯦꯜꯗ ꯏꯁꯩ ꯉꯪꯂꯛꯄ ꯇꯥꯈꯤ꯫ ꯑꯗꯨꯒ ꯊꯣꯡꯗ ꯀꯟꯅ ꯀꯟꯅ ꯐꯨꯔꯛꯈꯤ꯫ ꯂꯦꯝꯇꯣꯟ ꯄꯥꯏꯔꯒ ꯕꯤꯅꯥꯌꯛ ꯍꯅꯨꯕꯤꯗꯨꯒꯤ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯇꯞꯅ ꯇꯞꯅ ꯂꯥꯛꯈꯤ꯫ ꯃꯗꯨꯗ ꯌꯥꯝ ꯑꯀꯤꯕ ꯈꯣꯟꯖꯦꯜꯗ ꯃꯗꯨꯗ ꯀꯤꯃꯟꯈꯤꯅ ꯃꯥꯁꯨ ꯑꯃꯨꯛ ꯆꯥꯛꯁꯪꯂꯣꯝꯗ ꯍꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯍꯅꯨꯕꯤꯗꯨꯅ ꯍꯥꯏꯔꯛ, ꯏꯁꯣꯔꯅꯤꯄꯥ, ꯅꯪ ꯁꯅꯥ ꯂꯨꯄꯥ ꯂꯟꯊꯨꯝ ꯀꯔꯤꯝꯇ ꯄꯥꯝꯗ꯭ꯔꯣ? ꯑꯩꯒꯤ ꯅꯥꯛꯇ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯅꯪꯅ ꯊꯣꯡ ꯍꯥꯡꯗꯣꯛꯑꯒꯗꯤ ꯑꯩ ꯅꯉꯣꯟꯗ ꯄꯤꯒꯅꯤ꯫ ꯁꯤ ꯇꯥꯕꯗ ꯕꯤꯅꯥꯌꯛꯁꯨ ꯈꯪꯂꯦꯞ ꯂꯦꯞꯈꯤ꯫ ꯑꯗꯨꯒ ꯃꯥꯁꯨ ꯃꯄꯥꯒꯨꯝꯅ ꯁꯦꯜ ꯊꯨꯝꯗ ꯉꯥꯎꯖꯕ ꯃꯤꯍꯧ ꯆꯥꯎꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯅ ꯇꯞ ꯇꯞꯅ ꯆꯪꯂꯒ ꯊꯣꯡꯗꯨꯕꯨ ꯍꯥꯡꯗꯣꯛꯂꯦ꯫ ꯑꯗꯨꯒ ꯂꯦꯝꯇꯣꯟꯒꯤ ꯃꯩꯉꯥꯟꯗꯨꯗ ꯍꯅꯨꯕꯤꯗꯨꯒꯤ ꯑꯀꯤꯕ ꯁꯛꯇꯝꯗꯨ ꯎꯕ ꯐꯪꯉꯤ꯫ ꯃꯥꯒꯤ ꯁꯛꯇꯝꯗꯨ ꯑꯉꯛꯄ ꯐꯪꯅ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ, ꯃꯤꯗꯤ ꯃꯥꯜꯂꯝꯗꯦ꯫ ꯑꯗꯨꯒ ꯃꯥꯛ ꯍꯧꯒꯠꯂꯛꯈꯤ꯫ ꯕꯤꯅꯥꯌꯛꯅ ꯍꯪꯉꯤ, ꯏꯕꯦꯟꯗꯧ, ꯁꯅꯥꯁꯤꯡꯗꯣ ꯀꯥꯏꯗ ꯂꯩ ꯍꯥꯏꯔꯤꯅꯣ? ꯖꯃꯤꯟꯗꯥꯔꯒꯤ ꯌꯨꯝꯗꯔꯣ? ꯃꯗꯨꯗ ꯍꯅꯨꯕꯤꯗꯨꯅ ꯍꯪꯂꯤꯕꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯛꯇꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ, ꯃꯗꯨꯗ ꯕꯤꯅꯥꯌꯛ ꯀꯤꯃꯟꯈꯤꯗꯨꯅ ꯃꯐꯝꯗꯨꯗꯒꯤ ꯍꯧꯒꯠꯂꯒ ꯆꯥꯛꯁꯪ ꯇꯥꯟꯅ ꯆꯦꯜꯂꯛꯈꯤ꯫ ꯃꯇꯥꯡꯁꯤꯗ ꯕꯤꯅꯥꯌꯛ ꯌꯥꯝ ꯑꯆꯧꯕ ꯑꯔꯥꯟꯕ ꯑꯃ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗꯤ ꯍꯅꯨꯕꯤꯗꯨꯒꯤ ꯊꯣꯡꯗꯨ ꯃꯥꯅ ꯑꯗꯨꯝ ꯂꯣꯟꯁꯤꯟꯗꯕꯤ ꯍꯥꯡꯗꯣꯛꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯕꯤꯅꯥꯌꯛ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯅꯅꯕ ꯇꯧꯔꯒ ꯃꯃꯥꯅ ꯍꯥꯏꯔꯝꯕ ꯃꯤꯡꯗꯣ ꯅꯤꯡꯁꯤꯡꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯇꯨꯃꯤꯟꯅ ꯇꯨꯝꯃꯣ ꯅꯠꯇ꯭ꯔꯕ ꯁꯥꯃꯨ ꯂꯥꯛꯑꯅꯤ꯫ ꯅꯠꯇꯦ, ꯇꯨꯃꯤꯟꯅ ꯇꯨꯝꯃꯣ ꯅꯠꯇ꯭ꯔꯕ ꯍꯁꯇꯔ ꯂꯥꯛꯑꯅꯤ꯫ ꯅꯠꯇꯦ, ꯑꯁꯤꯁꯨ ꯅꯠꯇꯦ꯫ ꯁꯤꯒꯤ ꯃꯔꯛꯇ ꯃꯅꯤꯡꯗ ꯁꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯕꯤꯅꯥꯌꯛꯀꯤ ꯍꯛꯆꯥꯡꯗꯨ ꯁꯦꯠꯇꯨꯅ ꯆꯥꯅꯅꯕ ꯇꯧꯔꯛꯈꯤ꯫ ꯃꯇꯥꯡꯗꯨꯗ ꯕꯤꯅꯥꯌꯛꯁꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯇꯨꯃꯤꯟꯅ ꯇꯨꯝꯃꯣ ꯏꯕꯦꯟꯗꯧ ꯅꯠꯇ꯭ꯔꯕ ꯍꯁꯇꯔ ꯂꯥꯛꯂꯅꯤ꯫ ꯑꯁꯤ ꯍꯥꯏꯕꯒ ꯍꯅꯨꯕꯤꯗꯨꯁꯨ ꯄꯣꯞ ꯇꯥꯅ ꯇꯨꯝꯊꯈꯤ꯫ ꯃꯃꯥꯁꯨ ꯃꯄꯥꯟꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯃꯥꯁꯨ ꯁꯤ ꯄꯨꯝꯕ ꯇꯥꯔꯝꯃꯤ꯫ ꯃꯃꯥꯅ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ, ꯑꯩꯈꯣꯏ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯕꯤꯅꯥꯌꯛꯅ ꯁꯣꯗꯥꯁꯤꯞꯇꯤ? ꯃꯃꯥꯅ ꯁꯣꯗꯥꯁꯤꯞ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ꯫ ꯂꯥꯛꯑꯣ, ꯇꯨꯝꯕꯥ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇꯕ ꯌꯥꯗ꯭ꯔꯕꯅꯤ ꯍꯥꯏꯅ ꯕꯤꯅꯥꯌꯛꯄꯨ ꯄꯨꯊꯣꯔꯛꯈꯤ꯫ ꯍꯤꯗ ꯇꯣꯡꯕ ꯃꯇꯝꯗ ꯕꯤꯅꯥꯌꯛꯅ, ꯏꯃꯥ ꯂꯥꯛꯑꯣ ꯍꯪꯂꯨꯁꯤ, ꯍꯅꯨꯕꯤꯗꯨꯗ ꯂꯪꯊꯨꯝ ꯃꯌꯥꯝꯗꯣ ꯀꯥꯏꯗ ꯂꯩꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝ ꯀꯟꯅ ꯅꯤꯡꯉꯥꯏ ꯇꯧꯁꯤꯜꯂꯛꯈꯤ꯫ ꯃꯗꯨꯗ ꯃꯃꯥꯅ ꯁꯦ ꯍꯥꯏꯅ ꯁꯅꯥꯒꯤ ꯀꯣꯏꯟ ꯑꯃꯒ ꯄꯤꯔꯛꯈꯤ꯫ ꯃꯗꯨ ꯎꯕꯗ ꯁꯤꯗꯤ ꯑꯃꯈꯛꯇꯅꯤ, ꯃꯌꯥꯝ ꯂꯩꯔꯝꯈꯤꯅꯤ, ꯂꯥꯛꯑꯣ ꯏꯃꯥ ꯆꯠꯁꯤ ꯂꯥꯛꯑꯣ, ꯊꯤꯔꯨꯈꯤꯁꯤ ꯍꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯄꯗ ꯃꯃꯥꯅ, ꯍꯥꯏꯌꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯩ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯇꯨꯝꯕꯥꯠꯇ ꯂꯥꯛꯑꯔꯣꯏ ꯍꯥꯏꯅ ꯋꯥꯁꯛꯎ ꯍꯥꯏꯅ ꯋꯥꯁꯛꯍꯟꯈꯤ꯫ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯕꯤꯅꯥꯌꯛ ꯑꯃꯨꯛꯀ ꯇꯨꯝꯕꯥꯠꯇ ꯂꯥꯛꯈꯤ꯫ ꯃꯃꯥꯗ ꯋꯥꯁꯛꯈꯤꯕ ꯋꯥꯗꯨ ꯉꯥꯛꯄ ꯉꯝꯈꯤꯗꯦ꯫ ꯃꯃꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯕꯤꯅꯥꯌꯛ ꯑꯃꯨꯛꯀ ꯃꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯌꯨꯝꯗꯨꯗ ꯆꯪꯂꯛꯈꯤ꯫ ꯌꯨꯝꯗꯨ ꯊꯥꯏꯅꯒꯤꯒꯨꯝꯅ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯎꯔꯤ ꯋꯥꯔꯤꯁꯤꯡꯅ ꯀꯣꯏꯂꯩ ꯂꯩꯁꯤꯟꯕꯅꯦ ꯌꯦꯠꯁꯤꯟꯕꯅꯦ ꯂꯩꯔꯝꯃꯤ꯫ ꯃꯤꯔꯥꯡꯅꯁꯨ ꯌꯣꯝꯁꯤꯜꯂꯝꯃꯤ꯫ ꯕꯤꯅꯥꯌꯛ ꯍꯅꯨꯕꯤꯗꯨꯒꯤ ꯀꯥꯗꯨꯗ ꯆꯪꯂꯛꯈꯤ꯫ ꯑꯗꯨꯒ ꯌꯦꯡꯂꯨꯕꯗ ꯑꯍꯤꯡꯕ ꯊꯃꯣꯏ ꯑꯃꯈꯛ ꯃꯤꯍꯨꯜ ꯆꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯅꯨꯕꯤꯗꯨꯒꯤ ꯁꯛꯇꯝꯗꯨꯁꯨ ꯎꯕ ꯐꯪꯉꯤ꯫ ꯃꯥꯒꯤ ꯍꯛꯆꯥꯡꯗꯒꯤ ꯎꯔꯤꯁꯤꯡꯗꯣ ꯊꯣꯛꯂꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯕꯤꯅꯥꯌꯛꯅ ꯍꯅꯨꯕꯤꯗꯨꯗ ꯍꯪꯈꯤ, ꯏꯕꯦꯟꯗꯧ, ꯑꯩ ꯑꯃꯨꯛ ꯍꯜꯂꯛꯂꯦ, ꯀꯥꯏꯗꯅꯣ ꯁꯅꯥ ꯂꯨꯄꯥ ꯂꯟꯊꯨꯝ ꯃꯌꯥꯝꯗꯣ ꯂꯩ ꯍꯥꯏꯈꯤꯕꯗꯣ? ꯃꯗꯨꯗ ꯍꯅꯨꯕꯤꯗꯨꯅ, ꯅꯪꯗꯤ ꯅꯄꯥꯒꯨꯝꯅ ꯌꯥꯝ ꯑꯣꯛꯇꯦꯅ, ꯅꯄꯥꯅ ꯃꯤꯍꯧ ꯆꯥꯎꯕꯒꯨം ꯅꯪꯁꯨ ꯇꯧꯔꯤꯅ꯫ ꯃꯗꯨꯗ ꯕꯤꯅꯥꯌꯛꯅ, ꯍꯥꯏꯌꯨ ꯀꯥꯏꯗꯅꯣ ꯂꯩꯔꯤꯗꯣ? ꯅꯪꯁꯨ ꯇꯪꯈꯥꯏ ꯑꯃ ꯐꯪꯒꯅꯤꯌꯦ꯫ ꯃꯗꯨꯗ ꯍꯅꯨꯕꯤꯗꯨꯅ, ꯑꯩ ꯁꯅꯥ ꯂꯨꯄꯥ ꯑꯃꯠꯇ ꯄꯥꯝꯗ꯭ꯔꯦ, ꯑꯩ ꯃꯨꯛꯇꯤ ꯑꯣꯏꯕ ꯄꯥꯝꯃꯦ, ꯑꯩꯕꯨ ꯃꯩ ꯊꯥꯗꯣꯛꯄꯤꯔꯝꯃꯨ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯃꯨꯛꯇꯤ ꯐꯪꯂꯅꯤ꯫ ꯑꯗꯨꯒ ꯖꯃꯤꯟꯗꯥꯔꯒꯤ ꯌꯨꯝꯗꯨꯗ ꯑꯩꯁꯨ ꯒꯨꯍꯥꯗ ꯀꯨꯝꯊꯕ ꯉꯝꯂꯝꯃꯤ, ꯀꯨꯜꯂꯨꯕꯒꯤ ꯃꯍꯩꯅꯤ ꯑꯩꯅ ꯐꯪꯂꯤꯕꯁꯤꯁꯨ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯍꯅꯨꯕꯤꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡꯗꯣ ꯑꯃꯠꯇ ꯐꯤꯒꯩ ꯁꯦꯡꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯕꯤꯅꯥꯌꯛꯅ ꯌꯨꯝꯗꯨꯒꯤ ꯃꯅꯥꯛꯇ ꯀꯨꯋꯥ ꯑꯃ ꯂꯩ ꯍꯥꯏꯕꯗꯤ ꯈꯪꯕ ꯉꯝꯈꯤ꯫ ꯃꯍꯥꯛ ꯖꯃꯤꯟꯗꯥꯔꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯀꯨꯋꯥꯗꯨ ꯊꯤꯕ ꯍꯧꯈꯤ꯫ ꯁꯨꯝ ꯃꯇꯝ ꯍꯧꯈꯤꯗꯨꯅ
ꯆꯍꯤ ꯀꯌꯥ ꯀꯨꯝ ꯀꯌꯥ ꯍꯧꯖꯤꯟꯈꯤ ꯃꯥꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯈꯤ ꯑꯗꯨꯒ ꯅꯣꯡꯃꯗꯤ ꯒꯨꯍꯥꯗꯨ ꯊꯤꯕ ꯐꯪꯈꯤ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯊꯥꯏꯅꯒꯤ ꯌꯨꯝꯗꯨꯗ ꯍꯜꯂꯛꯂꯒ ꯌꯨꯝꯗꯨꯃ ꯃꯩ ꯊꯥꯗꯣꯛꯈꯤ ꯃꯔꯝꯗꯤ ꯍꯅꯨꯕꯤꯗꯨ ꯃꯨꯛꯇꯤ ꯐꯪꯕ ꯄꯥꯝꯂꯝꯃꯤ ꯑꯗꯨꯅ ꯃꯨꯛꯇꯤ ꯄꯤꯕꯤꯈꯤ ꯃꯍꯥꯛ ꯑꯃꯨꯛꯀ ꯄꯨꯅꯥꯗ ꯍꯜꯂꯛꯈꯤ ꯑꯗꯨꯗꯒꯤ ꯌꯨꯝꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯐꯥꯎꯕ ꯃꯥꯕꯨ ꯃꯁꯛ ꯈꯪꯕꯤꯈꯤꯗꯦ ꯏꯁꯥꯒꯤ ꯅꯨꯄꯤꯅꯕꯨ ꯈꯪꯕꯤꯗ꯭ꯔꯕ ꯑꯩꯉꯣꯟꯗꯗꯤ ꯑꯁꯨꯝꯕ ꯊꯣꯛꯄꯤꯗꯕ ꯑꯣ ꯁꯣꯔꯤ ꯑꯩꯗꯤ ꯅꯨꯄꯤ ꯐꯥꯎ ꯊꯤꯗ꯭ꯔꯤꯅꯤ ꯑꯣꯀꯦ ꯍꯧꯖꯤꯛ ꯃꯤꯅ ꯍꯨꯔꯥꯟꯕ ꯆꯪꯂꯛꯂ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯈꯤ ꯑꯗꯨꯕꯨ ꯕꯤꯅꯥꯌꯛꯅ ꯑꯩꯅꯤꯅꯦ ꯍꯥꯏꯅ ꯂꯥꯎꯔꯛꯄꯗ ꯃꯤ ꯄꯨꯝꯕ ꯕꯤꯅꯥꯌꯛ ꯔꯥꯎꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ ꯃꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯅꯍꯥꯟꯒꯤ ꯀꯥꯏꯗ ꯂꯩꯔꯨꯔꯤꯕꯅꯣ ꯑꯩꯒꯤ ꯈꯨꯠꯇ ꯁꯦꯜ ꯑꯃꯠꯇ ꯂꯩꯇꯕꯅ ꯑꯇꯥꯒꯤ ꯀꯔꯕꯥꯔ ꯑꯣꯏꯅ ꯍꯧꯔꯕꯅꯤ ꯃꯇꯝꯗꯣ ꯁ꯭ꯋꯗꯦꯁꯤ ꯃꯨꯚꯃꯦꯟꯠꯀꯤ ꯃꯇꯝꯅꯤ ꯕ꯭ꯔꯤꯇꯤꯁꯅ ꯑꯀꯣꯏꯕꯗ ꯄꯨꯝꯆꯥꯏ ꯆꯥꯏꯅ ꯂꯩꯔꯝꯕ ꯃꯇꯝꯅꯤ ꯕꯤꯅꯥꯌꯛꯅ ꯔꯥꯘꯕ ꯀꯧꯕ ꯅꯨꯄꯥ ꯑꯃꯗꯒꯤ ꯂꯨꯄꯥ 50 ꯈꯛ ꯄꯨꯔꯒ ꯇꯨꯝꯕꯥꯗ ꯆꯠꯂꯨꯕꯅꯤ ꯃꯇꯝꯗꯨꯗꯗꯤ ꯂꯨꯄꯥ 50ꯁꯦ ꯌꯥꯝ ꯌꯥꯝꯕ ꯁꯦꯜꯅꯤ ꯔꯥꯘꯕꯅ ꯍꯥꯏꯔꯛꯈꯤ ꯀꯥꯏꯗ ꯅꯍꯥꯟꯒꯤ ꯂꯩꯔꯨꯔꯒꯦ ꯑꯩꯉꯣꯟꯗꯒꯤ ꯄꯩꯁꯥ ꯄꯨꯈ꯭ꯔꯒ ꯁꯦꯟꯗꯣꯏꯅꯤ ꯁꯦꯂꯦꯞꯅꯤ ꯌꯧꯈ꯭ꯔꯦ ꯕꯤꯅꯥꯌꯛꯅ ꯁꯦ ꯍꯥꯏꯗꯨꯅ ꯁꯅꯥꯒꯤ ꯀꯣꯏꯟ ꯑꯃ ꯄꯤꯔꯛꯈꯤ ꯀꯣꯏꯟꯗꯨꯃꯗ ꯂꯨꯄꯥ 100 ꯇꯥꯔꯝꯃꯤ ꯑꯗꯨ ꯎꯕꯗ ꯔꯥꯘꯕꯅ ꯀꯥꯏꯗꯒꯤꯅꯣ ꯁꯤꯕꯣ ꯃꯗꯨꯗ ꯕꯤꯅꯥꯌꯛꯅ ꯅꯪꯒꯤ ꯄꯩꯁꯥꯗꯨꯗꯒꯤ ꯍꯦꯟꯅ ꯐꯪꯂꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛ ꯋꯥꯍꯪ ꯑꯇꯩ ꯍꯪꯂꯛꯂꯅꯨ ꯁꯤ ꯑꯩꯒꯤ ꯏꯄꯥꯅ ꯑꯩꯒꯤ ꯊꯝꯂꯝꯕ ꯂꯟ ꯊꯨꯝ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯕꯤꯅꯥꯌꯛ ꯁꯅꯥꯒꯤ ꯀꯣꯏꯟꯁꯤꯡꯗꯨꯕꯨ ꯄꯨꯔꯒ ꯂꯥꯛꯈꯤ ꯑꯗꯨꯒ ꯔꯥꯘꯕꯇ ꯌꯣꯟꯁꯤꯜꯂꯝꯃꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯕꯤꯅꯥꯌꯛꯁꯨ ꯄꯩꯁꯥ ꯄꯥꯏꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯈꯤ ꯔꯥꯘꯕꯁꯨ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯃꯌꯥꯝꯁꯦ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯅꯤꯡꯕ ꯄꯥꯝꯈꯤ ꯀꯁ ꯃꯥꯁꯨ ꯄꯩꯁꯥꯒꯤ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯔꯛꯈꯤ ꯔꯥꯘꯕ ꯕ꯭ꯔꯤꯇꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯒ ꯈꯪꯅꯔꯝꯃꯤ ꯕ꯭ꯔꯤꯇꯤꯁꯁꯤꯡꯗꯨꯅ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯈꯔ ꯌꯣꯟꯕꯒꯤ ꯍꯥꯏꯔꯛꯈꯤ ꯔꯥꯘꯕꯅ ꯃꯗꯨꯁꯤꯡꯗꯣ ꯂꯩꯁꯤꯜꯍꯧꯅꯕ ꯁꯦꯜꯒꯤ ꯗꯔꯀꯥꯔ ꯇꯥꯔꯛꯈꯤꯕꯅꯤ ꯅꯣꯡꯃ ꯔꯥꯘꯕ ꯇꯨꯃꯤꯟꯅ ꯕꯤꯅꯥꯌꯛ ꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯕꯤꯅꯥꯌꯛꯅ ꯄꯨꯔꯛꯂꯤꯕ ꯁꯅꯥꯁꯤꯡꯁꯦ ꯀꯗꯥꯏꯗꯒꯤꯅꯣ ꯍꯪꯂꯛꯈꯤ ꯃꯗꯨꯗ ꯕꯤꯅꯥꯌꯛꯀꯤ ꯅꯨꯄꯤꯅ ꯈꯪꯖꯗꯦꯗ ꯃꯥꯅ ꯄꯨꯔꯛꯏꯗꯨꯇ ꯈꯪꯉꯤ ꯑꯇꯩꯗꯤ ꯑꯃꯠꯇ ꯈꯪꯗꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯃꯥꯅ ꯇꯨꯃꯤꯟꯅ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯕꯗꯨ ꯑꯔꯦꯝꯕꯗ ꯇꯥꯈꯤ ꯃꯥꯅ ꯑꯃꯨꯛ ꯕꯤꯅꯥꯌꯛꯇ ꯑꯩꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯅꯪꯒꯤ ꯊꯕꯛꯇꯨꯗ ꯌꯥꯎꯖꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯁꯨ ꯕꯤꯅꯥꯌꯛꯅ ꯌꯥꯔꯛꯇꯦ ꯃꯥꯒꯤ ꯑꯔꯣꯟꯕ ꯊꯕꯛꯇꯨ ꯈꯪꯗꯣꯛꯅꯕ ꯍꯥꯏꯗꯨꯅ ꯔꯥꯘꯕꯅ ꯃꯈꯣꯏ ꯌꯨꯝꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛ ꯄꯨꯔꯛꯈꯤ ꯑꯗꯨꯒ ꯂꯨꯄꯥ 1,950ꯗ ꯌꯣꯟꯁꯤꯜꯂꯝꯃꯤ ꯕꯤꯅꯥꯌꯛꯁꯨ ꯃꯄꯥꯒꯤ ꯏꯗꯨ ꯍꯛꯆꯥꯡꯗ ꯆꯦꯜꯂꯤꯕ ꯀꯧꯕꯅꯤꯅ ꯃꯥꯁꯨ ꯐꯠꯇꯕ ꯀꯌꯥ ꯋꯥꯈꯜꯗ ꯁꯥꯒꯠꯂꯛꯈꯤ ꯑꯋꯥ ꯄꯣꯊꯥꯅꯕ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯃꯈꯣꯏꯒꯤꯗ ꯂꯩꯐꯝ ꯄꯤꯈꯤ ꯕꯤꯅꯥꯌꯛꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯊꯕꯛꯁꯨ ꯄꯤꯅꯤ ꯍꯥꯏꯅ ꯍꯥꯏꯖꯤꯟꯈꯤ ꯔꯥꯘꯕꯅ ꯅꯨꯄꯤ ꯑꯗꯨꯕు ꯂꯨꯄꯥ 50 ꯈꯛ ꯄꯤꯔꯝꯃꯤ ꯕꯤꯅꯥꯌꯛꯄꯨ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯍꯟꯗꯅꯕ ꯍꯥꯏꯗꯨꯅ ꯃꯔꯝꯗꯤ ꯔꯥꯘꯕ ꯇꯨꯝꯕꯥꯗ ꯆꯠꯅꯅꯕ ꯁꯤꯜ ꯂꯥꯡꯉꯝꯃꯤ ꯃꯍꯥꯛꯅ ꯕꯤꯅꯥꯌꯛꯀꯤ ꯑꯁꯦꯡꯕ ꯍꯧꯔꯛꯐꯝ ꯇꯨꯝꯕꯥꯗꯅꯤ ꯍꯥꯏꯅ ꯈꯪꯗꯣꯛꯈꯤ ꯑꯗꯨꯅ ꯁꯦꯜ ꯊꯨꯝ ꯃꯌꯥꯝꯗꯣ ꯄꯨꯔꯛꯅꯕ ꯍꯣꯠꯅꯈꯤ ꯃꯈꯣꯏ ꯌꯨꯝꯗ ꯂꯩꯕ ꯅꯨꯄꯤꯗꯨꯅ ꯕꯤꯅꯥꯌꯛꯇ ꯍꯥꯏꯔꯛꯈꯤ ꯅꯪ ꯑꯩꯉꯣꯟꯗ ꯂꯨꯄꯥ 50 ꯈꯛ ꯄꯤꯔꯕꯗꯤ ꯑꯩ ꯅꯪꯕꯨ ꯑꯁꯦꯡꯕ ꯑꯃ ꯍꯥꯏꯒꯦ ꯃꯗꯨꯗ ꯕꯤꯅꯥꯌꯛꯅ ꯂꯨꯄꯥ 50 ꯈꯛ ꯄꯤꯈꯤ ꯅꯨꯄꯤ ꯑꯗꯨꯅ ꯔꯥꯘꯕꯅ ꯅꯪꯕु ꯅꯨꯃꯤꯠ 2 ꯊꯥꯗꯣꯛꯇꯅꯕ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯁꯦꯜ ꯄꯤꯔꯝꯃꯤ ꯁꯤ ꯇꯥꯕꯗ ꯕꯤꯅꯥꯌꯛ ꯂꯣꯏꯅ ꯈꯪꯕ ꯉꯝꯈꯤ ꯃꯥꯁꯨ ꯊꯪꯊꯕ ꯇꯧꯗꯨꯅ ꯇꯨꯝꯕꯥꯗ ꯆꯠꯈꯤ ꯃꯐꯝꯗꯨꯗ ꯔꯥꯘꯕ ꯁꯅꯥ ꯂꯨꯄꯥ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯍꯥꯏꯕ ꯎꯕ ꯐꯪꯉꯤ ꯔꯥꯘꯕꯀꯤ ꯃꯇꯧꯗꯨꯗ ꯃꯥꯁꯨ ꯁꯥꯟꯅꯔꯒꯦ ꯅꯤꯡꯗꯨꯅ ꯇꯨꯃꯤꯟꯅ ꯒꯨꯍꯥꯗꯨꯗ ꯀꯨꯝꯊꯈꯤ ꯔꯥꯘꯕ ꯇꯨꯃꯤꯟꯅ ꯂꯨꯝꯗꯨꯅ ꯌꯦꯡꯈꯤ ꯕꯤꯅꯥꯌꯛ ꯄꯨꯡꯈꯥꯏꯃꯨꯛ ꯂꯩꯔꯒ ꯀꯥꯈꯠꯂꯛꯈꯤ ꯃꯈꯨꯠꯇ ꯁꯅꯥꯒꯤ ꯀꯣꯏꯟ 2ꯗꯨ ꯄꯥꯏꯗꯨꯅ ꯔꯥꯘꯕ ꯂꯩꯇꯕꯩ ꯃꯑꯣꯡꯗ ꯑꯦꯛ ꯇꯧꯈꯤ ꯔꯥꯘꯕꯅ ꯍꯧꯖꯤꯛ ꯒꯨꯍꯥꯁꯤꯗ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯂꯩ ꯍꯥꯏꯕ ꯈꯪꯈꯤ ꯔꯥꯘꯕꯅ ꯕꯤꯅꯥꯌꯛ ꯊꯣꯛꯈ꯭ꯔꯒ ꯃꯈꯥꯗ ꯀꯨꯝꯊꯔꯛꯈꯤ ꯃꯥꯅ ꯁꯨꯝ ꯀꯨꯝꯊꯔꯛꯂꯤꯉꯩ ꯂꯨꯊꯕ ꯍꯦꯟꯖꯤꯜꯂꯛꯈꯤ ꯑꯗꯨꯒ ꯃꯥꯗꯨ ꯀꯔꯤꯒꯨꯝꯕ ꯑꯍꯤꯡꯕ ꯖꯤꯕ ꯑꯃꯒꯤ ꯄꯨꯛꯅꯨꯡꯗ ꯆꯪꯂꯛꯄꯒꯨꯝ ꯙꯛ ꯙꯛ ꯍꯥꯏꯗꯨꯅ ꯃꯤꯍꯨꯜ ꯆꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯈꯤ ꯃꯥꯅ ꯊꯃꯣꯏ ꯑꯃ ꯃꯤꯍꯨꯜ ꯆꯣꯡꯕ ꯎꯈꯤ ꯑꯗꯨꯒ ꯃꯥꯁꯨ ꯀꯤꯕꯅ ꯈꯝꯊꯦꯡꯈꯤ ꯃꯥꯒꯤ ꯃꯅꯥꯛꯇꯨꯗ ꯇꯤꯐꯤꯟ ꯑꯃ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯃꯥꯅ ꯍꯥꯡꯗꯣꯛꯂꯨꯕꯗ ꯑꯇꯥꯅ ꯁꯥꯕ ꯃꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ ꯑꯗꯨ ꯍꯥꯡꯗꯣꯛꯂꯨꯕꯗ ꯃꯉꯣꯟꯗ ꯀꯅꯥꯅꯣꯝꯃꯅ ꯌꯦꯡꯕꯒꯨꯝ ꯃꯁꯥꯗ ꯐꯥꯎꯈꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯖꯤꯕ ꯑꯃꯅ ꯔꯥꯘꯕꯄꯨ ꯆꯦꯜꯂꯒ ꯄꯨꯗꯨꯅ ꯆꯠꯈꯤ ꯕꯤꯅꯥꯌꯛꯁꯨ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯀꯨꯝꯊꯔꯛꯈꯤ ꯁꯤ ꯄꯨꯝꯕ ꯕꯤꯅꯥꯌꯛꯀꯤ ꯄ꯭ꯂꯦꯟ ꯑꯣꯏꯔꯝꯃꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯔꯥꯘꯕꯁꯨ ꯈꯪꯂꯕꯅꯤꯅ ꯃꯉꯣꯟꯗ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯁꯦ ꯈꯥꯏꯕꯣꯛꯄꯤꯌꯨ ꯍꯥꯏꯔꯛꯂꯅꯤ ꯅꯠꯇ꯭ꯔꯒ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯃꯥꯒꯤ ꯑꯔꯣꯟꯕ ꯊꯕꯛꯁꯦ ꯇꯥꯛꯊꯣꯛꯈ꯭ꯔꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯡꯗ ꯇꯨꯍꯟꯈꯤꯕꯅꯤ ꯃꯉꯣꯟꯗ ꯍꯥꯠꯇꯣꯛꯂꯕꯗꯤ ꯑꯇꯩ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯃꯥꯅ ꯃꯈꯥ ꯀꯨꯝꯊꯔꯛꯂꯒ ꯌꯦꯡꯕ ꯀꯥꯟꯗ ꯔꯥꯘꯕ ꯐꯛꯂꯥꯡꯗ ꯅꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯉꯣꯟꯗ ꯀꯩꯅꯣꯝꯃ ꯍꯥꯏꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡꯗꯣ ꯕꯤꯅꯥꯌꯛꯅ ꯑꯃꯠꯇ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯂꯝꯗꯦ ꯔꯥꯘꯕ ꯍꯧꯅ ꯍꯧꯅ ꯀꯞꯄ ꯍꯧꯒꯠꯂꯛꯈꯤ ꯃꯗꯨꯗ ꯕꯤꯅꯥꯌꯛꯅ ꯍꯥꯏꯔꯛꯈꯤ ꯔꯥꯘꯕ ꯇꯨꯃꯤꯟꯅ ꯇꯨꯝꯃꯨ ꯅꯠꯇ꯭ꯔꯕ ꯍꯁꯇꯔ ꯂꯥꯛꯂꯅꯤ ꯁꯤ ꯇꯥꯕꯒ ꯔꯥꯘꯕ ꯇꯨꯝꯊꯈꯤ ꯑꯗꯨꯗꯒꯤ ꯃꯥꯅ ꯑꯇꯥꯅ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯂꯥꯏꯟ ꯑꯃ ꯌꯦꯛꯈꯤ ꯑꯃꯁꯨꯡ ꯑꯇꯥꯅ ꯁꯥꯕ ꯃꯤ ꯑꯃ ꯄꯨꯊꯣꯔꯛꯈꯤ ꯑꯗꯨꯒ ꯍꯁꯇꯔꯕꯨ ꯀꯧꯕ ꯍꯧꯒꯠꯂꯛꯈꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯍꯁꯇꯔꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗꯨ ꯎꯕ ꯐꯪꯉꯤ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯍꯤꯡꯆꯥꯕ ꯑꯃ ꯊꯣꯛꯂꯛꯈꯤ ꯑꯗꯨꯒ ꯕꯤꯅꯥꯌꯛꯅ ꯄꯥꯏꯔꯤꯕ ꯑꯇꯥꯗꯨ ꯆꯥꯅꯕ ꯂꯥꯝꯁꯤꯜꯂꯛꯈꯤ ꯑꯗꯨꯕꯨ ꯂꯥꯏꯟꯗꯨ ꯀꯥꯟꯁꯤꯟꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯩꯔꯤꯛ ꯑꯃꯅ ꯃꯥꯕꯨ ꯆꯪꯍꯟꯕ ꯄꯤꯔꯝꯗꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯨ ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕꯗ ꯈꯪꯒꯅꯤ
हस्तर साउबदा मई हौखी अदुगा राघव फगलांग नप्तुना लेबदु उबदा चिनसिल्लगा खुद थुदेक्तुना चाबा होगलकी विनायकना हस्तरबु हौना कौकी अदुगा अतादु लंसिनकी हस्तर अतादुबु सेटना चाबा होगलकी चारिंगे तंजादुदा हस्तरगी निंगदा येप्लमिबा नामैदुबु सतोकी अदुगा सनागी कोइन्स मयाम अमा पाइथोरकी विनायक सनासिंगदुबु अमममता खुंगतकी अदुगा हस्तर बिजी ओरिंगे कांदुदा यांगना तौना थोहौनबा तौकी मतांगसिदा अखोइना करम हाइना कोइन्सिंगदु कलेक्ट तौगे हाइबदु खंगममी विनायक काखतके तौबदा राघवकी मतौदु येंगबा ngamdraduna माबु मुक्ति फंगननबा मै थादोकी मतांगसिदा अमु विनायककी मबेंदौना करमना मागी फिबमदो ओइखिबनो हाइबदु खंगबा ngammi मंगोंदा मुक्ति पीखिबगुमना राघवतसु पीबीकी सिदगी सुम हौखिदुना 1994 की इंडिया की इंडिपेंडेंस ओइबा मतांगदुनि हाइना उठली विनायक अहल ओइसलमने फजना काखत कुमथा फावबा ngamlamdre माना मागी मचानिपादा युमदा ट्रेनिंग होबीकी करमना कुमथाबा करमना कलेक्ट तौबा लोइपुंबा तंबीकी ताकपीकी सुमाइना सुम तंबीबदगी नोमदी विनायकना मचादा यारे नंग ngamlani ngasi nangbu aina tumbata puduna chatkani haina garida mabani lakminaki mapana hangi nang kijabro maduda kide babu aidi nangumna kanmani haina hairaki mapana mabu kuhagi manungda putharaki aduga atagi line du yeki mapana hairaki yengu masigi rekha sina akoibu hasterdagi kanma ngamgani maramdi mana malem lemagi lan punama huba ngamkhrabasu mahi marongi oinadi lowba ngamkide layamna mabu sap tokibagi matungina atasida thengba khudik mangonda maina chakpugum torokani aduna mapanda atana saba mi adubu pijatri phauba mahak mabuk lamna adum lei mabu pijaba matamda mak masama gyan leite adugi marakta aikoina coins collect hogadawni adubu ngasigi oinadi lao chalasi atana saba mi dudi yauruktre hairubada machani pana aidi purai babung haina purikki marumdagi puthoraki du puthorokpaga haster chu chongthoraki khudi thiduna angang du mapanda taaki haster magi mathakta kakatki vinayak na losing tawduna machabu kanjahawi vinayak thori du tawraka yangna kakatki adubu haster chabada busy oiri haina ubada machani paduna magi namaidu chingki aduga sanagi coins mayamam paithoraki mana khunjillaga mathakta kakhalaki haster chu chabal loreduna tanaraki विनायक मचानिपा उचिना चिन्ह कखथौई मपाना करिगिनो सुख अंगांग ओइरगा ग्रीडी ओइरिबदी हाइना थीना चिरक्की मखोय युमदा हलक्की मचानिपादुसु मागुमना याम सेल थुमदा ngawjaba लोइनना नुपीदसु ngawjaba साजत अमा उबो फंगी नोमा विनायक मचानिपाना पाबुंग हस्तर दी मतम चुपदा मबुक लामदुन तले माना अतागी मीदो अमतंग चाबदा मतम अदुक लौरगा अताना साबा मी मयाम अमा पिसिल्लबदी अखोई सनागी कोइन्स मयाम अमा कलेक्ट तौबा याहुनी सीताबदा विनायकसु आइडिया से यादी आइनी हाइना वखल अमा लाखी मखोय अनि चंगदुना नुमिदांग चुप्पा अतागी मी मयाम अमा साखी अदुगा तुंबाता मथंगी नुमिता लाखी मखोयना अतागी लाइन अमा चिंकी अदुगा अतागी मी असाबा मयाम दो पुथोरकपदा हस्तर अमखक्ता नत्तना मसिंग थिंगमदना हस्तर मयाम अमा चिंथोरकी मखोयनदी अमखक्ता ओइमाले हाना खल्लुबनी अदुबु असुक यामना लेरमगनी हाइबदी मंगदबाव खल्लुदबनी मखोय तौफम अमता खंगमदे अतागी मकोयदुदा लेरिङैदि हिंगनी अदुबु क्या कुइना लेगदोइनो विनायकना मसादा अतागी पुतुल मयामदुबु किसल्ले हायरगा मथक्ता काबा होके हस्तर मयामदुसु मंगोंदा तानरकी खरमदि नांथदुना अतागी मकोयदुदा तासिनकी अदुगा मेरी कोइना पोखायरकी विनायक कखलकपदा हस्तर पुंबसु पोखायकी अंगांदुसु तपन तपना कखलकी अदुबु मपागी सक्तमदु उबदा बा अंग पोफंकी ममांगी हनुबीगुमना राघवगुमना विनायकसु सेम फिबम अमा ओंदुन लेरमे माना कखलकपदा हस्टरना मचेत मचेत सेतुन चाकी विनायकना मचानिपादा से नंदी सनागी कोइन्स याम पाम नत्रदो से सी लौरो चलो युमदा असी हायरकी मचानिपादुना हौना हौना कखलकी अदुगु मपागी मतौदु येंबा ngamdraduna पाइरेबा लेमतुंदुना मपादा लंगसिलगा पाबुंग तुमथारो नत्रबा हस्टर लाआनी हाइना लाउकी यामना चानिंगलबदी लेक्तुना तुई हाइदुनी पोलोयदा मचानिपादुसु वखल याम नुंगाइतना हनकी मतंग असिदा मूवी एसे लोइसल मैम सब्सक्राइब याम याम तौबिरमु येंदी येंबिरगा सब्सक्राइब ते अमता तौबिरमदे नानसु कमेंट ता हिटरो मणिपुर हाइबा हमना हाइरिदुनी व्यूज 50k हेनबे यावरगा सब्सक्राइब ना आमनिंगदा लेहौरे हाइरिदुनी अनम मी तौबिदबा माले खरा तौबिरो नुसिबने एनीवेज मथांग मु थेंगनारसे अनौबा कीबा वीडियो अमदा